Akashvani Imphal Kshetrimayum Chitrabhanu na pau pazari ahanbada maru oiba pau. Pradhan Mantri Narendra Modi ki punggi wa Man ki Baat ki chama kun mga suba episode ngasi ayu pung taramathoida Akashvani ki thongda sandokani. Security Force na rajya asigi tongan-tongan ba mafam sing da thihumba ki thabak jathabada khuzuklai sing fagatle amasung China gi Tianjin da pangthokotaba Shanghai Cooperation Organization ki kun mga suba mifam da Pradhan Mantri Narendra Modi saruk yagani. प्रधानमंत्री नरेंद्र मोदी की पुनिंग की वा मन की बात की चामकुन मंगा सुबह एपिसोड ngasi ayu pung taramathoida Akashvani da sandokani thoromasi AR News DD News PMO amasung Information and Broadcasting Mantralay gi YouTube channel sing da su live streaming togani LRS Trochanpur da su thoromasi sandokani masigi Manipuri wan thok Pradhanmantri na wangang ba hek loipaga Akashvani Imphal na sandokani masi numit asimaki numidang pung nipan da su amuk hana sandokani Dialect loan sing dana mathangi nimita shandokani Security Force na rajya asigi tongan-tongan ba mafam sing da thihumba amadi area domination ki thabak lep na chathari ngarang Security Force na Imphal West ki Pasoi Police Station na konba Ngangbam amasung Longa Koreng Village ki marakta thihumba ki thabu chathabada khuzukula kya fagatle kulai sing adugi manungda 7.62 mm gi SLR ama Ensas rifle ama semdokloba Maru yauba .303 gi rifle ama ball action single barrel rifle mari magazine yauba pistol mari LMG insas ahumna chingba yauri Imphal iske Sagolmang police station na konba kongbam maru chingsang pareng degi yamlaba khuzukulai sing fagatlaba kulai sing adugi manungda double barrel nongmai ani 9mm pistol ama .32 gi pistol ama country made pistol ama pompi ani grenade ani amadi nongmai maru kaya yauri Amorom the Security Force nangarang tongan-tongan ba mafam sing da thihumba ki thabuk chathabada lalhoba ahum phari police ki pauna hai Imphal West Sila gi Sangai Paro FCI crossing degi Seropa gi active cardani haiba mioi ama ngarang phaki mahak tongan-tongan ba mafam sing da namduna sel khaibada chenaba misakni mioi asidegi lalolup asigi demand letter mari Aadhar card na chingba sing fagat ki Imphal Zila gi Yumnam Patlo Chingjil degi RPF PLA gi kadar ama phaki aduga Pripakpur gi kadarni haiba mioi amasu Bishnupur Jilla gi tera uruk checkpoint gi haukiba irai nimitagi phagat pangomki Assam Rifles na sin na uchara thabagi thorum ama ngarang Kamjong Jilla gi Sangsad Village da pangthokre thorum da uchara chanirom thaki hairi amarom da Assam Rifles na mahiroi puba bus ama Nagaland gi Jalukima gi lambi da khudong thiba thodok ta mateng pangkhre hairi tabiriba pawasi Akashvani Imphal dagi ni Shanghai Cooperation Organization gi kun manga subam mifam ngasidagi China gi Tianjin da horagani mifam asda malengi tongan-tongan ba luchingba kaya saruk yagani mifam asi yaungnubu ki damak Pradhanmantri Narendra Modi ngarang Tianjin da thungkibani Pradhanmantri na tongan-tongan ba hiram sing regional security connectivity sustainable development amadi malengi leba sing marakta tengbang pinan nabagi matangda wapong kaya phungdokani Mifam asida organization na chahi kun manga da pangthokiba thabak thorum sing amasung lakadoriba chahi tara asida pangthokodaba thabak thorum sing matangda sukningthi na khanagani Shanghai Corporation Organization ki mifam asi China gi Rashtrapati Xi Jinping na Savapati oiduna pangthokpa handaki asi tharaga mangarak shubani Pradhanmantri Narendra Modi ka Ukraine ki Rashtrapati Volodymyr Zelensky ka ngarang telephone da wari sanakre wari shanaba adu da Zelensky na Ukraine ki hojik oriba phibangi matangda phungdorakhi Ukraine de santi hanjana na Bharat ki ferep lengdana leri haina Sri Modi na amukhana Zelensky da thajaba phungdokhi Bharat na Ukraine da pangbuya ba mateng pangani haina su Sri Modi na phungdokhi warisha na ba adu da leba ani gi mari hena fagan na bagi matang de shuk khanakhi leba se gi tribal gi loan sing atopa loan sing da handokna ba Bharat ki ahan ba artificial intelligence AI sin nerga semba adi vani gi Vita version sarkar na hogdok lagani Travel Affairs Mantralay na hai masina leba sigi ina khulaba lo singi pukai shingak senduna thamba amadi travel miyambu hena sakti piba ngamlagani Adivani asi jan jatia Gauravers ki makhada travel amadi travel nataba miyoi singi marakta hena afaba mari thamna ba lokolakpa khongthang amani Election Commission na Nongchu Bengal gi Vidhan Sabha Kendra chamada sasinaba amadi aini yadaba voter singi masing hengalamba thengnare Election Commission hai Rajya asigi apunba Vidhan Sabha Kendra chani marfudra marida voter sing masak khangdopgi thabak chathaki khongtang asigi manung chana aini yadaba amasung sasinaba voter sing masak khangdopang ngamkhibani Kuch Bihar Jalpaiguri Malda Uttar Dinspur
Murshidabad, North 24 Parganas, South 24 Parganas na chingba mafamsingsida sashinaba votersing masing hengalamba thengnakhi. Ngakshal Mantri Rajnath Singh amasung Uttar Pradesh ki Mukhyamantri Yogi Adityanath na Noida da ngarang drone saba company ama amasung engine test tongnaba center ama Noida da sangakhre sangabigi thoromda wangangbada Sri Rajnath hai drone haibasi haujiki matamda langi thabak thorom singda tangai fadana changba machak ama oire masina lamdam asigi nahali sing manga da thabak piba ngamlagani kendra gi thorang atma nivar var ki makhada ngaksal ge sector asima pangang kanana bagi tangai fadaba lei hainasu mantri na phongdokhi. Parliamentary Affairs Mantri Kiran Rijiju Hairi Sangsata Charang Naba Amadi Pamdaba Thogdosing Thon Bana Sabagi Fazaba Saktam da Akaiba Thorli Bengaluru Dangarang Pangthopa Thorum Amada Wangang Laduna Sri Rijiju Nahai Tongan Toamba Constituency Sindagi Karakpa MP Sinda Karigumba Hiram Amada Pukhalapa Matamda Charang Naba Thokpagi Mohota Ningthida Khanagadabani Mahang Nahai Naha Oriba Sadasa Singna Savagi Charang Naba Thorpa Matamda Madu Namthanana Bahonagadabani Kendra ki Kamas amasung Industries Mantri Piyush Goyal na hairi Bharat amasung UAE ki marakta lalolitik yauna tongan balam kiada mari phaganan na bahonari UAE ki Foreign Trade Mantri Dr. Thanibir Ahmad Al Jioda yauna audio ki luching basinga mifam amangarang Mumbai da pangthokri thorum adu da wangang badar Sri Piyush Goyal na hai stakeholders sing na masiki khudon chabal loduna lam kiada punna thabak tawmina na bagi tangai phadabal lei mang na hai leiba ani ki marakta green energy AI Fintech, Food Security amasung analengi lamda lebani mari hena fagan hanaba thorang kaya paikhatli ngasi phongba pauche singe marueba paugidama hauze Ngangbam Amukhomba leire Amukhomba Thagachari Chitrabhanu ngasi phongba pauche singda maruina phongnariba pau khara panba tarbadi akhanaba committee semduna PUCL thengnanaba kokomi gi public review meeting na warep lokkhibgi pau notification thoktuna athu matamda panchayat amadi urban local body singi mikhal pangthonaba congress na dabi tawkhibi pausing asina oidi naharogi thodangda akhanaba committee semduna PUCL thengnanaba kokomi gi public review meeting na warep lokhre fauna ahanba headline tawri pawasi sanalibaktana PUCL gi report ki matangda review meeting pangthokre FIR lakhatuna chenaba khudimak phagat kadabani kokomi haiba pauna anisuba headline piduna phongli State Election Commission na Mikhal Pangthoknaba notification athubada thokpiu haina MPCC na phongdoke wafam mama pongnaphamda ahanba headline tawri Jeliarong political issue haiba caption asigi makhada MIC ga taret suba round gi wari sanakhre haiba pau amasu pauchi sida anisuba headline tawri Shanghai Express Manipuri edition da Prime Minister lakani haina kanna sem sari haiba pau ama pauchi sida maruiba pauina phongli Rimsta Forensic Science Lab Hangdori haiba paw amasu pauchi sigi ahama lamaida marui pawina phongli Nauna dengi ki case kunithoi thengnare haiba paw ama Shanghai Express English edition gi ahan balamaida marui pawina phongli building sabada safety coaching ngak naba Chief Town Planner na phongdokhibu wafam ama marui pawina phongli Huyelan pawda Governor na thaw amasung LPG gi stock Position jingsin kre Jiribam dagi oil tanker samum phumdoi amasung gas bullet kumapal lakhre ba pau anisuba headline tawri People's Chronicle da Karvi Anglong da Thado gi luchingba ma hat khre ba pau ama anisuba headline tawri PUCL gi report ta rape victim singi kholaw yawde haina activist singna phongdok khre haiba pau che sigi ahan ba lamaida maru fawina phongle Chitrabhanu Thagachari Amukhomba Aroibada Maroiba Pau Amukhana Pradhan Mantri Narendra Modi gi pungningi wa man ki baat ki chamakun manga suba episode ngasi ayu pung taramathoida Akashvani gi thongdu shandokani Security Force na rajya sigi tongan ba mafam singda thihumbu gi thabuk chathabada khuzuklai sing fagale amasung China gi Tianjin da pangthokadaba Shanghai Cooperation Organization gi kun manga suba mifamda Pradhan Mantri Narendra Modi sharuk yagani Paul Rizari